ngarang ayuk sakang daba singna Porampat Police Station ge manung chanba Khetigau Nongjai Lekai Sahalend Leiba Jila Parisat Najrun Islam gi yum gi thongal da bom mathamzilam lei Manipur Police Bomb Detection and Disposal Squad timna asoinga mamata yaudana lauthokla batungda awaching gi chingkhong da thugai khrei War on Drugs ki saruka moina Imphal East District Police amadi Youth Athletics Development Association YDA ge punba khutpu amana Haukiba April kontra gi numidangda Khetigau awang mamang lekai dege miyoyama heroin number 4 gram taruk henbaga korana fakrei Laingak na tauganu haiba thabak sing namfuda anam kallaga tawkhibana COVID-19 laichat hengalapane Kurai Assembly Constituency da laiba laingak ki thabak tawbo khudingna ACSC gi miyambu COVID-19 gi maramda wakal tahanna bahonabada mateng pangbiyu haina ACSC gi MLA El Susindro na phongdoroklei Chatli bachahi asigi July 18 da lapse tawgadoriba ngami singidamak Center na thadarakpa lupa crore chamga kunmapan gi senfam cabinet ta putoktuna khanaragani haina Manipur lengang na thazba pirakpadagi All Manipur Fishermen Cooperative Society Union na megi tang ani dagi hauraga khongjang changsen gani haina lauthokibadu matam khara khongfam handokle haina Union asigi president gi charge su puriba Sivasena Manipur gi party president M Tombi na phongdokrei Manipur ki Chief Minister and Biren Gya Khanaba Yathang amagi makhada Sri Sri Govindaji Temple asibu duna nana thamnabagi damak tha khuding ya hanba numitta amorakai sissengbagi thabak ngarang Imphal East SP Jogesh Chandra Haubizam gi meeting makhada cleanliness drive pangthokrai